Strike na power substation ama Thugaikhre. Libya gi Nongchup Thangba city ama da laiba electrical facility ama da chatharakpa drone gi strike na substation adu mai chakhanduna akoiba da laiba mafamsingda mai fangdabagi achawa awaba ma mayoknari. Libya lengang na chalaiba general electricity gi maikaidagi fongdorakpada Jauria city gi power substation ama drone gi attack aduna mai pungchak chakhibani. Hariba power substation aduna city adugi miyoi lakh anirom henba yum amasung business chawfum kaya amaga mari laina halibani. Libya gi khwaidagi chawba oil refinery adusu Jauria da lairibani. Maramaduna laibak adugi critical energy gi oiba infrastructure kaya gi mafam oiribani. Attack adugi matangda hauzik fawba kanglu amatana claim chawrokpa laitri. Libya gi konung Tripoli da Nongchup lomda kilometer nifurom chalaga laiba laibak adugi kha thangba saruk kaya dasu drone gi attack aduna power substation ama Thugaikhre badagi mai fangdabadagi achauba awaba ama thengnari. Libya da lairiba rival lengak ani gi manungda amagi prime minister oriba Abdul Hamid Daivana energy amasung power installation sing attack chatharak pasing adubu yaningdaba fongdorakli. Thaudok adu da chainaba sing awangba thaki mafamda laiba oirabasu matik chaba choirak pigani haina fongdorakli. Jauria gi refinery adu ningthokaba numita chathakiba attack adugi matung mapung fana laksin bangamdana lairingai laiba pupa numita amukka hanna attack chatharakibani. Attack ase Nongchup Libya gi lengak amasung laibak adugi warlord Muhammad Parul ani gi marakta ungkhatnaba hengalakpa adugi matangda lakhibani. Nongchup Libya gi ayamba saruk daiva lengaka nakshinanaba local militia singna khukan panganba oiribani. Laibak adu chahi kayadagi hauna tongan ba khulai paiba lupsing amadi miramgi lengak singi mateng galoinana administration gi lamda saruk ani thona thugaiduna lairibani. Nongchup Thangba Libya na Dahivana lengak pairaga Nongchup Thangba saruk amana Osama Hama na administration chalaiduna lairi.